atop atop nagalup singnasu athingba pirakpigi sang hengalakli Kuki volunteers singna satharakiba thawong adu paumai naga sedomai mi PNTM nasu akan mamongda condemn tawrakli Haribasing Senapati District Student Association ki President Vice President amasum General Secretary hawkiba December gi tang kungini thuki numidang pungwa palom tabada Kuki volunteers singna gamgi phai Kuki check post tamthina furakpada senabasing atubada puthorakadabani watho asigi warosin puraktriba phawba Senapati District naga tab area singda Kuki community gi miyamata satoksin tawba yaroi haina Senapati Action Committee na thadorakasur amada su phungdokhiba leikrabani Atopaten takna maruiba pawen mem headline oina thamjagi center na Mizoram Nagaland amasung Manipur da foreigners activities sing monitor tawna ba khangalakre hari amaromdana Imphal dagi Susampur phawbudana tana district asigi headquarter phawbu lanthoktuno salibati dimlot hairaga khangnariba national highway oiraklaba lambi asigi paringda leiba piklabasu maruiba thong natragana uku ama oiriba Laisang bridge hairaga khangnaba thong ama Kuki terroristna mapangal kalab IED mapan plan tawdun thugaina ba hotnaramle hairi ngasi numida weram phongkiba tongan ba Manipuri sifong sing amasum thokiba thawdo wathok singdagi maroibi I pausing miyamda thamjari hanbada panam pausigi editorial miyamda thamjari Malemgi Laipak miyamna ahakpa sairak pi phamthui Manipur si mahuksagi akoibigi phibamda mahuksagi oina phajaba lamdam ama oibada natana aying asa nong nungsut ki phibamdasu yamnasu sadaba yamnasu ingdaba miyoibana leibada yamna nungaiba laipak ama oina ningsingba thoktraba matamdagi leiraklaba lamdam ama oirabasu hawkiba sahi kun kunthra mamang haibadi ngasidagina sahi yankai humpugi mamangda oiramba mawonga yamna khetnarakli haibasi ngasigi state asida sahi yankai humpu suraba matam phawbu leiraklaba miyoisingna ikhangna khangnarabani Manipur saliba sahi asigi mamang sahi tarakun gi matam asida kalen thagi matamna sanglaga niktham thagi matamna tensilakpagi mami tarakpagum tawri matam amada Manipur tha tar inglamba du sahi khara asida tha mari manga dagi hena ingdabigi mawongna oirakli ngasidagi sahi mangagi matamgi mamangdagi Manipurgi umangi saruk maru oina state asigi singi lamda horamba upal wapal singka hena kokthokpagi sang khawang wangkhatkibagi khwaidagi sawba maram ama haiba tarabadi popi thanabagi damak umang kokthokpana oirakhibani haibasi ngasigi Manipurgi miyamna khangdaba yaunadre haibi hai asigumlaba malemgi mahuksagi akoibigi phibam sawanbada khwaidagi sawna akaiba pibus umang kokthokpana oi haibasi ngasigi mirol khangnariba sigi mayokta thabak tawba furup kanglup ama haibadi Kuki Zo terrorist singni haibasisu ngasigi Manipur miyamna khangnari Malemgi miyamna athingba thamliba heroin number 4 amadi brown sugar sungmada poppy pambi degi lauba posa asina oiba maramna Kuki singna poppy parksna thagalakpada ngasigi state lengan athingba thamba haurakhiba sima lamdam asigi oina apaba khongthangni habi hai aduba lenga ki athingbagi mayokta Malemgi miyamna athingba thamliba posak sungmada sangba poppy pambi thabigi thabak thingna lepalaitana Manipurgi singi umang kokthoknaga Kuki singna poppy tharaga madudagi phanglakpa selna Meitei singda landana bakusu khulai lairi habisi lamdam asigi miyamna khangnari nakala maromda Malemgi miyamgi mayokta thabak toriba maruoina umang kokthokpadagi mahuksadagi khal kaitharakpagi mathakta miyoibu khunaina thingliba brown sugar amadi heroin number 4 sungnaba polam poppy thariba Kuki Zo singasi Malemgi Laipak khudingmaki lenganasu Manipur lengada cooperation piraga Malemgi yeknaba oina Kuki Zo singasi mathakta akanba action lokhatminabagi matam oide haina khali maramdi Manipur terrorist na Malemgi mahuksagi khal kahelangnaba umang kokthokpa madi poppy tharaga madudagi phanglakpa sel na terrorist ki thawong se tharaga sama lalaba thawong sing maru oina misam mara leitaba Meitei halaga makoina yelhau mi sing mitamigi ningsing thoktraba matamdagi ipai pu singna thamlamba lammunna ba honariba sigi mathakta Malemgi miyamna athingba thamliba posak thabagi damak makoibu Malemgi miyam punamangna maralgi matungina ahakpa sarak pi phamthoi khalli haiba panam pauksigi editorial miyam special content moina miyamda ahanbada thamjari makasa tharakpo oina topa paw bosemgi question setter saraga mahiroi singdagi sel laktholamba bosemga mari leinadi Board of Secondary Education Manipur Bosem na lauba HSLC exam gi questions setter ni haizaba ozamana mahiroi singdagi sel lakthoklambagi maralda mahiroi lup desamna pagatkiba thawal gi Brilliance Academy gi principal Lashram Rajesh hairiba miyoishiga Bosem gi hiram amatada madilenadi
ꯕꯣꯁꯤꯌꯝꯕꯨ ꯃꯤꯡꯆꯠ ꯊꯤꯅꯕ ꯍꯣꯠꯅꯔꯛꯄꯒꯤ ꯊꯧꯑꯣꯡ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯏ ꯍꯥꯏꯅ ꯕꯣꯁꯤꯌꯝꯒꯤ ꯀꯟꯇ꯭ꯔꯣꯂꯔ ꯑꯣꯐ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯑꯌꯥꯝ ꯊꯣꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯉꯁꯤ ꯅꯨꯡꯊꯤꯜ ꯕꯥꯕꯨꯄꯨꯔꯥꯗ ꯂꯩꯕ ꯕꯣꯔꯗ ꯑꯣꯐ ꯁꯦꯀꯦꯟꯗꯔꯤ ꯏꯗꯨꯀꯦꯁꯟ ꯃꯅꯤꯄꯨꯔ ꯕꯣꯁꯤꯌꯝꯒꯤ ꯑꯣꯗꯤꯇꯣꯔꯤꯌꯝ ꯍꯣꯜꯗ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝꯗ ꯑꯌꯥꯝ ꯊꯣꯏꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯕꯣꯁꯤꯌꯝꯕꯨ ꯂꯥꯟꯅ ꯎꯍꯟꯅꯅꯕ ꯑꯃꯗꯤ ꯃꯤꯡꯆꯠ ꯊꯤꯅꯕ ꯍꯣꯠꯅꯔꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯒ ꯕꯣꯁꯤꯌꯝꯒꯤ ꯍꯤꯔꯝ ꯑꯃꯠꯇꯗ ꯃꯔꯤ ꯂꯩꯅꯗꯦ ꯃꯥꯒꯤ ꯃꯊꯛꯇ ꯗꯤ ꯄ꯭ꯔꯤꯚꯦꯟꯁꯟ ꯑꯣꯐ ꯃꯦꯜ ꯄ꯭ꯔꯥꯛꯇꯤꯁꯦꯁ ꯏꯟ ꯍꯥꯏ ꯁ꯭ꯀꯨꯜ ꯂꯤꯚꯤꯡ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯦꯟ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯑꯦꯛ 2024ꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯦꯛꯁꯟ ꯂꯧꯅꯕ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯗ ꯆꯦ ꯊꯥꯔꯒꯅꯤ ꯂꯣꯏꯅꯅ ꯂꯣꯒꯤ ꯃꯇꯨꯡ ꯏꯟꯅ ꯐꯪꯐꯝ ꯊꯣꯛꯄ ꯆꯩꯔꯥꯛ ꯄꯤꯍꯟꯅꯕꯁꯨ ꯍꯣꯠꯅꯔꯒꯅꯤ ꯑꯃꯔꯣꯝꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯍꯩꯔꯣꯏ ꯈꯨꯟꯅꯥꯏꯒꯤ ꯌꯥꯏꯐꯅꯕ ꯂꯩꯔꯤꯕ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯁ꯭ꯇꯨꯗꯦꯟꯠꯁ ꯑꯦꯂꯥꯏꯟꯁ ꯑꯣꯐ ꯃꯅꯤꯄꯨꯔ ꯗꯦꯁꯥꯝꯅ ꯂꯩꯕꯥꯛ ꯂꯨꯔꯕ ꯇꯟꯖꯥ ꯑꯁꯤꯗ ꯂꯧꯔꯤꯕ ꯊꯧꯗꯥꯡ ꯑꯁꯤ ꯑꯋꯥꯡꯕ ꯊꯥꯛꯇ ꯕꯣꯁꯤꯌꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯒꯠꯂꯤ ꯗꯦꯁꯥꯝ ꯈꯛꯇ ꯅꯠꯇꯅ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯍꯩꯔꯣꯏ ꯂꯨꯞꯁꯤꯡꯅ ꯃꯍꯩꯔꯣꯏ ꯈꯨꯟꯅꯥꯏꯒꯤ ꯌꯥꯏꯐꯅꯕ ꯇꯧꯔꯛꯄ ꯊꯕꯛ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛꯇ ꯕꯣꯁꯤꯌꯝꯅ ꯁꯧꯒꯠꯂꯤ ꯑꯣꯖꯥ ꯑꯗꯨꯅ ꯄꯨꯔꯝꯂꯤꯕ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯃꯊꯛꯇꯁꯨ ꯕꯣꯁꯤꯌꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯦꯡꯁꯤꯜꯂꯒꯅꯤ ꯀꯔꯤꯒꯨꯝꯕ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯃꯔꯥꯜ ꯂꯩꯔꯝꯕ ꯊꯣꯛꯂꯕꯗꯤ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯔꯤꯀꯣꯒꯅꯥꯏꯖꯦꯁꯟ ꯐꯥꯎꯕ ꯀꯛꯊꯠꯀꯅꯤ ꯂꯣꯏꯅꯅ ꯃꯤꯑꯣꯏ ꯑꯁꯤ ꯑꯇꯣꯞꯄ ꯁ꯭ꯀꯨꯜꯗ ꯅꯧꯅ ꯑꯃꯨꯛ ꯍꯟꯅ ꯑꯣꯖꯥ ꯑꯣꯏꯍꯜꯂꯝꯕ ꯊꯣꯛꯂꯕꯗꯤ ꯑꯇꯣꯞꯄ ꯁ꯭ꯀꯨꯜꯁꯤꯡꯗꯁꯨ ꯕꯣꯁꯤꯌꯝꯅ ꯔꯤꯀꯣꯒꯅꯥꯏꯖ ꯀꯛꯊꯠꯀꯅꯤ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯑꯣꯖꯥ ꯑꯁꯤꯒꯤ ꯃꯊꯛꯇ ꯄꯨꯂꯤꯁꯇ ꯋꯥꯀꯠꯇꯨꯅ ꯑꯦꯛꯁꯟ ꯂꯧꯈꯠꯍꯜꯂꯒꯅꯤ ꯍꯥꯏꯈꯤ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛ ꯑꯁꯤꯅ ꯕꯣꯁꯤꯌꯝꯕꯨ ꯂꯝꯗꯝꯁꯤꯒꯤ ꯃꯤꯌꯥꯝꯅ ꯐꯠꯇꯅ ꯎꯍꯟꯅꯅꯕ ꯃꯆꯥꯛ ꯑꯃ ꯑꯣꯏꯍꯜꯂꯤ ꯑꯣꯖꯥꯁꯤꯡꯅ ꯑꯁꯤꯒꯨꯝꯕ ꯕꯣꯁꯤꯌꯝꯒꯤ ꯃꯤꯡꯆꯠ ꯊꯤꯕ ꯌꯥꯕ ꯀꯦꯁ ꯑꯁꯤ ꯃꯇꯨꯡꯗ ꯊꯣꯛꯍꯟꯕꯤꯗꯅꯕ ꯑꯣꯖꯥꯁꯤꯡꯒꯤ ꯃꯐꯝꯗ ꯕꯣꯁꯤꯌꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯄꯤꯜ ꯇꯧꯖꯔꯤ ꯂꯝꯗꯝꯁꯤꯗ ꯑꯣꯖꯥꯒꯤ ꯁꯤꯟꯐꯝꯗ ꯊꯃꯣꯏ ꯁꯦꯡꯅ ꯂꯩꯖꯕ ꯀꯌꯥꯕꯨ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛ ꯑꯁꯤꯅ ꯃꯤꯡꯆꯠ ꯊꯤꯍꯜꯂꯦ ꯂꯣꯏꯅꯅ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯑꯉꯥꯡꯁꯤꯡꯕꯨ ꯑꯔꯥꯟꯕ ꯂꯝꯕꯤꯗ ꯆꯠꯄ ꯌꯥꯕ ꯃꯑꯣꯡꯗ ꯀꯣꯏꯁꯟ ꯁꯦꯝꯕ ꯑꯣꯖꯥ ꯊꯤꯕ ꯊꯧꯑꯣꯡꯁꯤꯡꯁꯨ ꯇꯧꯕꯤꯒꯅꯨ ꯂꯝꯗꯝ ꯑꯁꯤꯗ ꯑꯐꯕ ꯃꯍꯩꯔꯣꯏ ꯄꯨꯊꯣꯛꯇꯨꯅ ꯈꯨꯟꯅꯥꯏ ꯑꯁꯤ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯁꯤ ꯑꯐꯕ ꯃꯍꯩꯔꯣꯏ ꯈꯨꯟꯅꯥꯏ ꯑꯃ ꯁꯦꯝꯕꯗ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯊꯧꯗꯥꯡ ꯂꯧꯃꯤꯟꯅꯁꯤ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯕꯣꯁꯤꯌꯝꯒꯤ ꯆꯤꯌꯔꯃꯦꯟ ꯑꯈꯥꯝ ꯖꯣꯏꯀꯨꯃꯥꯔꯅ ꯐꯣꯡꯗꯣꯛꯄꯗ ꯂꯥꯏꯁ꯭ꯔꯝ ꯔꯥꯖꯦꯁ ꯀꯧꯕ ꯃꯤꯑꯣꯏ ꯑꯁꯤꯅ ꯑꯦꯄꯣꯏꯟꯃꯦꯟ ꯂꯦꯇꯔ ꯑꯃ ꯒꯨꯋꯥꯍꯥꯇꯤꯗ ꯆꯠꯃꯤꯟꯅꯕꯗ ꯂꯣꯟꯅ ꯂꯧꯊꯣꯛꯍꯧꯕꯅꯤ ꯍꯥꯏꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯐꯣꯡꯗꯣꯛꯈꯤꯕꯗꯨ ꯑꯔꯥꯟꯕ ꯋꯥꯐꯝꯅꯤ ꯕꯣꯁꯤꯌꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯔꯥꯖꯦꯁꯟ ꯀꯧꯕ ꯃꯤꯑꯣꯏ ꯑꯁꯤꯗ ꯕꯣꯁꯤꯌꯝꯅ ꯀꯣꯏꯁꯟ ꯁꯦꯝꯅꯕ ꯑꯦꯄꯣꯏꯟꯃꯦꯟ ꯄꯤꯕ ꯂꯩꯇꯦ ꯀꯣꯏꯁꯟ ꯁꯦꯝꯕ ꯌꯥꯎꯕ ꯃꯤꯁꯨ ꯃꯦꯇꯔ ꯑꯃꯗꯤ ꯃꯥꯒ ꯀꯣꯏꯁꯟ ꯁꯦꯝꯅꯕꯒꯤ ꯃꯇꯥꯡꯗ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕꯁꯨ ꯂꯩꯇꯦ ꯑꯗꯨꯕꯨ ꯕꯣꯁꯤꯌꯝꯅ ꯑꯉꯥꯡꯁꯤꯡꯒꯤ ꯃꯥꯔꯛ ꯏꯚꯥꯂꯨꯑꯦꯁꯟ ꯇꯧꯅꯕ ꯃꯍꯩꯔꯣꯏꯁꯪꯁꯤꯡꯗꯒꯤ ꯑꯣꯖꯥ ꯈꯟꯒꯠꯄꯗ ꯏꯪ 2023ꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯃꯥꯔꯛ ꯏꯚꯥꯂꯨꯑꯦꯁꯟ ꯇꯧꯕꯗꯤ ꯌꯥꯎꯕꯅꯤ ꯑꯗꯨꯕꯨ ꯕꯣꯁꯤꯌꯝꯒ ꯑꯇꯣꯞꯄ ꯍꯤꯔꯝ ꯑꯃꯠꯇꯗ ꯃꯔꯤ ꯂꯩꯅꯗꯦ ꯍꯥꯏꯈꯤꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯅꯨꯃꯤꯠ 5ꯅꯤ ꯆꯠꯊꯒꯗꯕ ꯑꯥꯔꯠ ꯐꯤꯌꯔ ꯉꯁꯤꯗꯒꯤ ꯍꯧꯗꯣꯛꯈ꯭ꯔꯦ ꯅꯧꯅ ꯁꯦꯝꯗꯣꯛꯄꯗ ꯆꯠꯅꯗ꯭ꯔꯕꯗꯤ ꯑꯔꯤꯕ ꯑꯥꯔꯠ ꯐꯣꯔꯝ ꯆꯠꯅꯕ ꯀꯥꯏꯗꯦ ꯑꯦꯝꯖꯣꯏ आर्ट सोसाइटी मनपुर की चही 50 सूरक्पा गोल्डन जुबली थौरंग मरी लेना नुमित 5 चथगदब आर्ट फेयर ngsidagi kunung mamang da leiba city convention da manipur lenga की आर्ट एंड कल्चर की कमिश्नर एमजॉय IAS ना अथोइबा मिथुंग ओइदुन हाउदोख्रे मनपुर यूनिवर्सिटी ऑफ कल्चर कॉलेज अमदि तुंगान तुंगान आर्ट की लमद लेरिबा लुक कया न सरुक यादुन पांगथोकिबा आर्ट फेयर की अथोइबा मिथुंग की वरोल पिरोदुना एमजॉय ना हाय आर्ट सोसाइटी मनपुर से कुमजा इंग्लिश समापन हुमद्रागनी थोइदा लिंखटखिबगा लोइना थांगनबा सहीदगी रजिस्टर तौदुना लमदम सिगी लाइयेकपा कल्चर फाइन आर्ट्स ग्राफिक डिजाइन सिंग तोंगान तोंगान आर्ट फॉर्म सिंग योखटनबा अमदि फमसिदा पामजरिबा नहा सिंगबु प्रमोट तौननबा होनखिबा लुपमनि सही अंखै पुनिंग हंथदना तौरकलिबा थबा असि थगनिंगाइनि नहा ओरिबा आर्टिस्ट सिंग योखटपदा नतना स्टेटस की खुद साहायबगी थबक मांग चनब होनरिबा एखोय खुदिमंगना सपोर्ट तफम थि आर्ट फॉर्म असि सहीदगी चनरगलबसु अनौबा डिजाइन हौदोकपदा मतमगा सनरोइदबा ओइरबदि अनौबा डिजाइन चनद्रबसु हानगी लेरमलिबा डिजाइन अदुदा अदुमक चनबा काइदि मियामना पाम्बा आर्ट फॉर्म अदु मलेमगी ओइना यालनरबा आर्ट फॉर्म नि हाइबसि लमसिदा खंगहाइरबा ओजासिंगना माहिरोइसिंगदा खंगंदुना हेना सखोनबा होनबगी तंगाइ फदब लेहाइकि थौरमदुगा मरी लेना आर्ट फेयर पांथोकपगी मतंगदा लुपसिगी सेक्रेटरी चंदम ललिन हाइ आर्ट फेयर सि मणिपुर पांथोकपा अनिरक सुरे अदुबो आर्ट सोसाइटी मणिपुर सिनबदि हंदकी असिन अहानमनि तोंगान कॉलेज अमदि यूनिवर्सिटी की माहिरोइसिंगना येकपा हकपा ग्राफिक डिजाइन तौबा सिदा पुंगनिंग चंगलकपा लोइना मखोइगी पोकपदगी यौरकलबा टैलेंट सिंग अदु उथोकनबा मफम लेतबगी अवाबा मयुकनरि अवाबा सिंग अदु खरदा ओइरबस कोकनबा सोसाइटी असिना आर्ट फेयर असि पांथोकपनि
ꯊꯧꯔꯝ ꯑꯃ ꯄꯥꯡꯊꯣꯛꯄꯗ ꯁꯦꯜ ꯊꯨꯝꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕꯅ ꯇꯣꯏꯅ ꯁꯤꯟꯕ ꯉꯝꯗꯦ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯣꯐ ꯀꯜꯆꯔ ꯌꯥꯎꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁ꯭ꯇꯣꯜ 10ꯗ ꯑꯅꯧꯕ ꯑꯃꯗꯤ ꯑꯔꯤꯕ ꯃꯈꯜꯒꯤ ꯗꯤꯖꯥꯏꯟ ꯀꯌꯥ ꯃꯤꯌꯥꯝꯅ ꯐꯪꯍꯟꯅꯅꯕ ꯊꯧꯔꯥꯡ ꯇꯧꯕꯒ ꯂꯣꯏꯅꯅ ꯌꯦꯡꯕ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯁꯤꯅꯤꯌꯔ ꯑꯥꯔꯇꯤꯁꯁꯤꯡꯅ ꯂꯝꯗꯝꯁꯤꯒꯤ ꯄꯦꯟꯇꯤꯡ ꯁ꯭ꯀꯜꯞꯆꯔ ꯀ꯭ꯔꯥꯐ ꯑꯃꯗꯤ ꯒ꯭ꯔꯥꯐꯤꯛꯀꯤ ꯋꯥꯈꯜ ꯂꯧꯁꯤꯡ ꯑꯁꯤ ꯈꯪꯍꯟꯅꯅꯕ ꯍꯣꯠꯅꯒꯅꯥꯏꯈꯤ ꯊꯧꯔꯝ ꯑꯗꯨꯗ ꯑꯥꯔꯠ ꯁꯣꯁꯥꯏꯇꯤ ꯃꯅꯤꯄꯨꯔꯒꯤ ꯚꯥꯏꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯈꯦꯇ꯭ꯔꯤ ꯖꯣꯒꯦꯟꯗ꯭ꯔꯣꯅ ꯊꯧꯔꯝ ꯃꯄꯨ ꯑꯣꯏꯈꯤꯕꯒ ꯂꯣꯏꯅꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯤꯅꯤꯌꯔ ꯑꯥꯔꯇꯤꯁꯁꯤꯡꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯉꯁꯤꯗꯒꯤ ꯑꯥꯔꯠ ꯐꯤꯌꯔ ꯍꯧꯗꯣꯛꯂꯦ ꯍꯥꯏꯅ ꯑꯥꯔꯠ ꯑꯦꯟ ꯀꯜꯆꯔꯒꯤ ꯀꯃꯤꯁꯅꯔ ꯑꯦꯝ ꯖꯣꯏꯅ ꯂꯥꯎꯊꯣꯛꯈꯤ ꯍꯥꯏꯔꯤ ꯄꯥꯎꯁꯨ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯃꯄꯥꯟ ꯂꯝꯒꯤ ꯄꯥꯎ ꯈꯔ ꯃꯌꯥꯝꯅ ꯊꯝꯖꯒꯦ ꯌꯨꯑꯦꯁꯀꯤ ꯏꯌꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯀꯦꯔꯤꯌꯔꯗ ꯑꯦꯇꯦꯛ ꯇꯧꯈ꯭ꯔꯦ ꯋꯥꯔ ꯄ꯭ꯂꯦꯟ ꯊꯨꯒꯥꯏꯈ꯭ꯔꯦ ꯍꯨꯊꯤ ꯌꯦꯃꯦꯟꯒꯤ ꯁꯤꯌꯥ ꯃꯤꯂꯤꯇꯦꯟ ꯒ꯭ꯔꯨꯞ ꯍꯨꯊꯤꯅ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯀꯤ ꯏꯌꯔꯀ꯭ꯔꯥꯐꯠ ꯀꯦꯔꯤꯌꯔ ꯖꯍꯥꯖ ꯑꯃꯗ ꯀ꯭ꯔꯨꯖ ꯃꯤꯁꯥꯏꯜ 9 ꯑꯃꯁꯨꯡ ꯗ꯭ꯔꯣꯟ 18 ꯀꯥꯞꯁꯤꯟꯗꯨꯅ ꯑꯦꯇꯦꯛ ꯇꯧꯈ꯭ꯔꯦ ꯑꯗꯨꯒ ꯌꯨꯑꯦꯁꯀꯤ ꯐꯥꯏꯇꯔ ꯖꯦꯠ ꯑꯃꯁꯨ ꯊꯨꯒꯥꯏꯈ꯭ꯔꯦ ꯍꯥꯏꯅ ꯀ꯭ꯂꯦꯝ ꯇꯧꯈ꯭ꯔꯦ ꯍꯨꯊꯤꯒꯤ ꯃꯤꯂꯤꯇꯔꯤꯅ ꯌꯨꯑꯦꯁꯀꯤ ꯏꯌꯔꯀ꯭ꯔꯥꯐꯠ ꯀꯦꯔꯤꯌꯔ USS ꯍꯥꯔꯂꯤ ꯑꯦꯁ ꯀ꯭ꯔꯦꯃꯦꯟꯁ ꯑꯃꯁꯨꯡ ꯃꯗꯨꯒꯤ ꯁ꯭ꯇ꯭ꯔꯥꯏꯛ ꯒ꯭ꯔꯨꯞꯇ ꯃꯥꯏ ꯄꯥꯛꯅ ꯑꯦꯇꯦꯛ ꯇꯧꯗꯨꯅ US ꯕ꯭ꯔꯤꯇꯤꯁ ꯐꯣꯔꯁꯦꯁꯅ ꯌꯦꯃꯦꯟꯒꯤ ꯃꯥꯌꯣꯛꯇ ꯑꯦꯇꯦꯛ ꯇꯧꯕꯒꯤ ꯊꯕꯛ ꯊꯤꯡꯈꯤ ꯍꯥꯏꯅ ꯍꯨꯊꯤꯒꯤ ꯃꯤꯂꯤꯇꯔꯤ ꯁ꯭ꯄꯣꯛꯄꯔꯁꯟ ꯌꯥꯍꯌꯥ ꯁꯔꯤꯌꯥꯅ ꯐꯣꯡꯗꯣꯛꯈꯤ ꯑꯣꯄꯔꯦꯁꯟ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯐꯣꯔꯁꯦꯁꯅ ꯑꯃꯦꯔꯤꯀꯥꯟꯁ FA-18 ꯐꯥꯏꯇꯔ ꯖꯦꯠ ꯑꯃ ꯊꯨꯒꯥꯏꯈꯤ ꯏꯌꯔꯀ꯭ꯔꯥꯐꯠ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯃꯤꯁꯥꯏꯜ ꯑꯃꯁꯨꯡ ꯗ꯭ꯔꯣꯟ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯕꯗ ꯀꯥꯏꯈꯤꯕꯅꯤ ꯍꯥꯏꯅ ꯁꯤꯔꯤꯌꯥꯅ ꯍꯥꯏꯈꯤ ꯃꯃꯥꯡꯗ US ꯁꯦꯟꯇ꯭ꯔꯦꯜ ꯀꯃꯥꯟ ꯁꯦꯟꯇꯀꯣꯝꯅ ꯊꯣꯛꯈꯤꯕ ꯋꯥꯔꯣꯜ ꯑꯃꯗꯗꯤ ꯃꯈꯣꯏꯒꯤ ꯏꯌꯔꯀ꯭ꯔꯥꯐꯠ ꯀꯦꯔꯤꯌꯔ ꯀ꯭ꯔꯨꯖ ꯒ꯭ꯔꯨꯞ ꯌꯥꯎꯕ ꯒꯥꯏꯗꯦꯗ ꯃꯤꯁꯥꯏꯜ ꯀ꯭ꯔꯨꯖꯔ USS ꯀꯣꯇꯦꯁꯕꯥꯛꯅ ꯁꯣꯏꯕꯗꯒꯤ ꯏꯌꯔ ꯗꯤꯐꯦꯟꯁ ꯃꯤꯁꯥꯏꯜ ꯂꯣꯟꯆ ꯇꯧꯕꯗ FA-18 ꯖꯦꯠ ꯑꯃ ꯀꯥꯏꯈꯤ ꯑꯃꯁꯨꯡ ꯄꯥꯏꯂꯣꯠ ꯑꯅꯤ ꯆꯣꯡꯊꯣꯛꯍꯧꯗꯨꯅ ꯍꯤꯡꯈꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ ꯊꯧꯗꯣꯛ ꯑꯗꯨ US ꯐꯣꯔꯁꯦꯁꯅ ꯌꯦꯃꯦꯟꯒꯤ ꯀꯦꯄꯤꯇꯦꯜ ꯁꯅꯥꯗ ꯍꯨꯊꯤꯒꯤ ꯃꯤꯂꯤꯇꯔꯤ ꯁꯥꯏꯠꯁꯤꯡꯗ ꯑꯀꯟꯕ ꯏꯌꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯇꯧꯔꯤꯉꯩ ꯃꯅꯨꯡꯗ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯅ ꯊꯥꯖꯅꯔꯤ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯃꯅ ꯃꯈꯥ ꯇꯥꯔꯤ ꯑꯇꯣꯞꯄ ꯑꯇꯦꯟꯕ ꯄꯥꯎ ꯑꯃꯅ ꯑꯃꯨꯛ USꯒ ꯃꯔꯤ ꯁꯦꯝꯖꯤꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯃꯥꯡꯗ꯭ꯔꯤ ꯄꯨꯇꯤꯟ ꯔꯁꯤꯌꯥꯒꯤ ꯑꯣꯏꯅꯗꯤ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯀ ꯃꯔꯤ ꯁꯦꯝꯖꯤꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯃꯥꯡꯗ꯭ꯔꯤ ꯑꯄꯥꯝꯕ ꯂꯩꯔꯕꯗꯤ ꯂꯣꯏꯅꯃꯛ ꯇꯧꯕ ꯌꯥꯏ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯃꯁꯤꯒꯤ ꯑꯄꯥꯝꯕꯁꯤ ꯑꯃꯨꯛꯇ ꯃꯥꯡꯗ꯭ꯔꯤ ꯍꯥꯏꯅ ꯔꯁꯤꯌꯟ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯚ꯭ꯂꯥꯗꯤꯃꯤꯔ ꯄꯨꯇꯤꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯄꯨꯇꯤꯟꯅ ꯋꯥꯐꯝꯁꯤ ꯔꯁꯤꯌꯟ ꯁ꯭ꯇꯦꯠ TV ꯑꯃꯁꯨꯡ ꯔꯦꯗꯤꯑꯣ ꯀꯝꯄꯅꯤꯒꯤ ꯏꯟꯇꯔꯚ꯭ꯌꯨ ꯑꯃꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯔꯁꯤꯌꯥꯅ ꯑꯇꯣꯞꯄ ꯂꯩꯕꯥꯛꯁꯤꯡꯒ ꯃꯔꯤ ꯁꯦꯝꯒꯠꯄ ꯄꯥꯝꯃꯤ ꯇꯧꯕꯇꯕꯨ ꯃꯗꯨꯒꯤ ꯊꯕꯛ ꯑꯗꯨꯗ ꯔꯁꯤꯌꯥꯒꯤ ꯃꯥꯡꯖꯕ ꯑꯣꯏꯕꯗꯤ ꯌꯥꯗꯦ ꯍꯥꯏꯅ ꯄꯨꯇꯤꯟ ꯍꯥꯏꯈꯤ ꯑꯩꯈꯣꯏꯅ ꯑꯇꯣꯞꯄꯒ ꯃꯔꯤ ꯁꯦꯝꯒꯠꯄ ꯇꯥꯔꯕꯗꯤ ꯃꯗꯨ ꯔꯁꯤꯌꯟ ꯁ꯭ꯇꯦꯠꯀꯤ ꯏꯟꯇꯔꯦꯁꯇ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯇꯧꯒꯅꯤ ꯍꯥꯏꯅ ꯄꯨꯇꯤꯟꯅ ꯍꯥꯏꯈꯤꯅꯁꯨ ꯄꯥꯎ ꯑꯃꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯑꯃꯔꯣꯝꯗꯅ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯅꯣꯔꯊ ꯀꯣꯔꯤꯌꯥꯅ ꯔꯁꯤꯌꯥꯗ ꯑꯍꯦꯟꯕ ꯂꯥꯟꯃꯤ ꯗ꯭ꯔꯣꯟ ꯄꯤꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤ ꯔꯁꯤꯌꯥꯅ ꯌꯨꯀ꯭ꯔꯦꯟꯗ ꯆꯠꯊꯔꯤꯕ ꯂꯥꯟ ꯑꯁꯤꯗ ꯃꯈꯥ ꯇꯥꯅ ꯁꯄꯣꯔꯠ ꯇꯧꯕ ꯑꯣꯏꯅ ꯅꯣꯔꯊ ꯀꯣꯔꯤꯌꯥꯅ ꯑꯍꯦꯟꯕ ꯂꯥꯟꯃꯤ ꯀꯌꯥ ꯊꯥꯖꯤꯟꯅꯅꯕ ꯑꯃꯁꯨꯡ ꯁꯨꯁꯥꯏꯠ ꯗ꯭ꯔꯣꯟꯁꯤꯡ ꯌꯥꯎꯅ ꯃꯤꯂꯤꯇꯔꯤ ꯏꯀ꯭ꯋꯤꯞꯃꯦꯟ ꯀꯌꯥꯁꯨ ꯄꯤꯔꯕ ꯌꯥꯏ ꯍꯥꯏꯅ ꯉꯁꯤ ꯁꯥꯎꯊ ꯀꯣꯔꯤꯌꯟꯁ ꯃꯤꯂꯤꯇꯔꯤꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯔꯁꯤꯌꯥꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯅꯣꯔꯊ ꯀꯣꯔꯤꯌꯥꯅ ꯍꯥꯟꯅꯅ ꯂꯥꯟꯃꯤ ꯂꯤꯁꯤꯡ ꯀꯌꯥ ꯊꯥꯖꯤꯟꯈ꯭ꯔꯦ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯅꯤꯌꯟ ꯐꯣꯔꯁꯦꯁꯀ ꯂꯥꯟ ꯁꯣꯛꯅꯕꯗ ꯅꯣꯔꯊ ꯀꯣꯔꯤꯌꯟ ꯂꯥꯟꯃꯤ 1,100 ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯊꯥꯖꯔꯤ ꯍꯥꯏꯅ ꯁꯥꯎꯊ ꯀꯣꯔꯤꯌꯥꯒꯤ ꯁ꯭ꯄꯥꯏ ꯑꯦꯖꯦꯟꯁꯤꯅ ꯍꯥꯏꯈꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏꯟꯇꯦꯂꯤꯖꯦꯟꯁꯀꯤ ꯄꯥꯎ ꯂꯧꯗꯨꯅ ꯌꯥꯝꯅ ꯀꯨꯞꯅ ꯌꯦꯡꯁꯤꯟꯕꯗ ꯅꯣꯔꯊ ꯀꯣꯔꯤꯌꯥꯅ ꯔꯁꯤꯌꯥꯗ ꯊꯥꯖꯤꯟꯕ ꯂꯥꯟꯃꯤꯁꯤꯡ ꯑꯅꯧꯕ ꯂꯥꯟꯃꯤꯁꯤꯡꯅ ꯑꯃꯨꯛ ꯁꯤꯟꯗꯣꯛꯄ ꯅꯠꯇ꯭ꯔꯒꯅ ꯑꯍꯦꯟꯕ ꯂꯥꯟꯃꯤ ꯊꯥꯖꯤꯟꯅꯅꯕ ꯊꯧꯔꯥꯡ ꯇꯧꯔꯦꯅꯁꯨ ꯄꯥꯎ ꯑꯃꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ